Ahanmamagtada Good Morning Diamond Thoromasibu tabiribasingbu James Hegurjamna taramna okjari. Ngasigi thorongi ahanmada nungtigi phongliba pauchegi maroiba pau pijari. Masigi mathangda Diamond Radio gi number 9077282001 da call tobirokna pungningi warol phongdongnanaba masigi oina thamjari. Haujilan thokjari nungtigi phongliba pauchegi maroiba pau. Ngasi sagol sa numit tang taramari December ing solising ani taraga taret poinugi kun tare ni panma numit sige maroiba pau pijari framework agreement ki matangda ipam pangthok labasu arepa amata puthok pangamdri pripak progi measure tayayma fare langla langjin puthok trubadi pongni phoni pangi lambi thingjalgani hairi Lonana heroin ga konana miyo yama fare ngasi dagi chaheni gi mamang da naga singgi oiba framework agreement amagi makhada yanaba purukna honor liba sida maroiba thodang loriba naga peace toki intercollector RN Rabina lamda masigi tongan mamiyo kanglo ki mihu singa unaba matamda chapchaba ferep amata ngasi phawpa lobu ngamdri maram masigi framework agreement asi karamba mong da leiriba gi hariba si stockholders singna amata haiba ngamdri hauzik phawba da mifam madu da saru ga khiba singna asomna phongdole hauzik oriba framework agreement asi matau karamna semgadage haiba gi matangda manipur gi media amadi miyam kanglo kayana tongan wafong kaya hangduna lagli nagagi santi gi wari sanaba matamda kari oirakadagi haibado hojik miyamna magi aningba apambada oina lana punabasu yaunare masimakti yamna ka hena mangjawnana miyamna usinba oina thokani hairi naga pistoki intercolator RN Rabiga North East State sangi mioi kangbu singa unabada kari wari sakibagi haibasi yamna maruoibo wafam mama oina lopam thokte hairi yamna di maruoibo oiragasu sensitive oiba issue amada pangthokpa mifam singda sarug yariba sing aduna pirakliba mot sing adu tanabagi matam adu longnaba khaktani hairi masida tholiba problem asi matang karamba thakta leiribagi haibadu ponno khangminabagi wafamni amasung matau karamna issue asi luisingadagi haibadi lepangamdriba takakamani hairi ngasidagi cheheni gi mamangda sahi tawnakiba framework agreement asigi matangda manipur amadi Nagaland gi mioi kangluk kaya maga intercolator ga wat tanabagi thodok adumak chathaduna lagle RN Rabina Manipur natraga Nagaland natraga Delhi gi wafam asigi matangda khana nainaba matamda agreement asigi mechanism ama puthokpagi tangai fadaba lei haibadudi adumak mifam khudimakta phongdokpa Hariba agreement asi semagi matangda ihan hana Manipur gi mihut oina yaukiba asi Professor Gamumai Kamaini mahaki matamda Professor R.K. Ranjan Professor N. J. Kumar Professor Khetri Bemola amasung Professor Amar Yumnam Guluinana Impal Free Press ki editor Pradeep Panjobugi ming asi Manipur gi oina thangalambadagi agreement asigi matangda mifam kaya da sarug yakrabani matamdu da sulai khidraba miyam gi luchingba ama oiramba Professor Gamumai masa asi mahak sarug yahanba yai haina recommend toromba miyoi sing aduga Todona Torot Kodainaba Amata Nati Hari Agreement Asida Hauzik Lady Badi Miyangi Aning Matung in a Yanaba Poropa Hibasimadile Masigi Matanga Aroiba Warep among a safe Pauba Loba Latri Haina Wari Sanaba do the Sarugaba Pradeep Panjabumna Makatana Miyamda Fungdogli Pripak Progi Tayama Haraga Kangaba Tongbram Jiten Elais Yaima Elais Tayama Ngarang numijung bamatung pung taragani thoi minute nipong mga rom tarakpada More Commando Post ki Inspector P. Arun Kumar na luchingba tarama thoi suba Assam Rifles ki personnel sing yauna combined team amana More gi Dalpati area gi fare hairi Korkom gi Revenue Committee gi member amasu oriba Tayama Pripak Pro gi Major gi rank ta laibani masa gi chahi angkai gani thoi suraba Tayama Rims Gate manak lalambung dagini Mahaki apokpagi mingna ti Shyam Kumar Kawi Mahaki lanmi number na 3316 ni Housing na tamugi Borigongda laibani combined team asigi operation adu Tenopal District Police ki SP Dr. S. Ibomcha amasung Nepal Suba IRB gi Assistant Commandant T.S. Krishnatombi Command Makhada chathakibani hairi Mayai Kaiban Isagi Pabagi Pausu Leptri Loinana Posalupagi Pausu Leptri International Market Talupa Lak Mangarum Oigadaba Heroin number 4 ga konana Mio Yama Far Hari Impal Iski SP Kabib na Fongdukre Wapamasi Ngarang Impal East District ki Police SP of Pistapang Thupa Amada Unabada Pongdoki Bawafamni Mahan Hai Impal East Police Narcotics Cell na Kangnaba Pau Amafangbadigi Deputy SP Romi Mayang Bangi Miyang Makhada Inspector Dev Kumar Single Loinana New Chekon Fast Street Tribal Market Manak Tagi Heroin number 4 gram Kungamanga Konana Mio Yasi Pagat Kibani Hari Faraba Mio Dumaming Tenopal District ki Saron Bank More Ward number 9 Digi
थांबोई खोंसाई चही कुनगनिपान अपोकपा जाजांग खोंसाई ने हैरी मकाताना वहंग पहंग तौननबगिदमक पोरमपाट पुलिस स्टेशन दा सिनखरे हैरी लंगला लंजिन पुथोक्त्रबदी पुंग निपुनिपानगी लंबी थिंगजलगनि हैरी चलिबा थासिगी तरादा कैसामथोंग लोंजम लेरक्ता चिंगननिंगाई ओइबा मोंगदा थौरी यानबनी हाइबा थौदोक अमदा लेखिदबा सगुल सिननिंगोल लोंजम ओंबी मिरना लिनी एलाइस मिलन गी मतांगदा पुलिस अमदी गवर्नमेंट के मरी लेनबसिंग ngasi nungtel pung mari fawgi manungda thodoktugi matangda langla langjin puthoktrabadi haying ahing nongyai lambi kharada ban tawrogani haina lautokre wafam asingrang harangoitong awang maibam lekai community hall da pangthokiba pawmising unaba thorom amada lekhidribi misi asigi matangda semkiba fact finding committee against the killing of Sogol Semningo Longjam Ongbi Mirna Lini Elias Milengi mihut singna lauthokiba wafam pung ni phone pangi oina sathagani hariba banasina konsingadaba mafam singna Indo Burma Road Mayai Lambi Road Liwa Rambi amasung MU taba lambi sing hari committee gi mihut singna phongdokibada misi asi singne ningai oiri leikhidrabina thori yanduna lerami hariba imungdu da leiriba mirnalini gi manembok amadi machanopi thokpa amakhakna haiba warol khaktani leikai amagi mioi amathana thori yalami haiba wafamadu uhobunate masigi su mathakta mahakna thori yanbada khudai ama season nerami hariba si mahakki ngaksamda taramliba dakphamga yamna chanadi hari masigi mathakta numit humni sujilaklaba phawda misi asigi matangda chumba langla langjin puthokna namsinduna thamba haibasigi mayokta lambi sing thingjinbagi khongjang asi chathananaba warep lorokpani hairi pawmi singa unabagi thorom asiga iroinana thodok sigi mayokta demand kaya tanduna nupi singna wakat mifam amasu phamki Kuding Tabi Post Manakta Bom Maleram Lehari National Highway 2 gi saruk ama oriba Imphal More lambi da leriba Assam Rifles ki khwaidigi maruiba check post ama oriba Kuding Tabi da leiba tarani thoi suba AR gi check post manakta mapangan kallaba improvised explosive device IED ma leirambadigi mi sokhandana pokhai henkre hairi Hausiga ten break amatang lojari 봐. 가도없는 양핑나. 스타모 타박 고진지가 이자누파 아직 클래스 10 가라 보이다. 바바 고진 센터랑 보딩 술레이바. 탐기는 티리니다. 예, 티루는 레이람니. 누파 마사신 각대기. 엑셀 코칭 컴 보딩. 왕징 람딩데네 헤라. 가도 폭피 그라운드 두기 오포지트. 마요나보다. 예, 마요 아두르 살로 이거. 아두디 나모 모이도 까마이 도잖아. 에라 클래스 10기 누파 마사시기디네. 시드기 헤나 파박 코칭 컴 보딩 센터 디 팡으로 이보 쪼바. 보드 키 에그자미너 싱 파부 야우네 익스피리언스 레이그라보 오장 악다. 헤라 이게 도무도 아이 타무레드나. 핵 타무버가 디스트가 먹고 딱 할락드나 봐. 두네 프로토 그럽자니 뭐. 아두 나모 모이도 피는 거디 까마이 도잖아. 에이 yamde tangde reasonable rate ni regular class regular medical checkup ate facility mayam no suna lerbani tawda buibo chawba sitti ne kuntra khaktani ko nang jawroi contact tawbudi moin contact nang heta chalu ro kaino sibu kayam laphalam no isa heta chalu ro kaino inang nakphalam sibo natraga contact tawgerga 9615640592 sida contact tawro hoi damo ado excel coaching cum boarding wangjing lamding opposite bodong bubi ground hoine chalu ro le duda chalo Hauzik break matungda makataba pau pijari Raj Medicity da imung manunggi miu singna anaba mahundoklam le haina Dr. Ibotomina phongdokre CD haijinduna authority na sen tananaba sel longnaba honare haina imung manungna mok maral siri Stroke tawduna Imphal gi North AOC da leiba Raj Medicity da laikan nariba miu ema mahakki imung manungna hundoklam laga thambiram le haina hospital asigi medical superintendent Dr. Ibotomina pawmi singda phongdokre amarom da Raj Medicity sida leikidriba ta khelembam janmejoi ICU da sidri haijinduna matam kuina thamlaga namthak tawduna sen tinghalle haina sawumbungda nahan wakat mifam phamduna protest tokre Raj Medicity gi conference hall da pangthokpa pawgi mifam amada Dr. Ibotomina haikiba chahi asigi November tang 16 da Imphal East gi manung chanba sawumbung awang lekaida takhelembam janmejoi chahi 65 kauba mihoi ama BP stroke tawduna layengna pukhalaki hospital asida mahak emit hek tawboga CT scan loduna layeng bahoki pibam tarudraba matungda hospital asigi doctor singna yamna kan hotnabadagi mahak ki pibam adu fagalaki
अदुबु था अदुमकी तांग कुंतरुक्ता महाकी फिबम अमुक हना सोक्चलकपदगी ICU दा वेंटिलेटर हापतुना अमुक लायेंकी स्ट्रोक तौरब मतुंगदा अनाबा अमा मपुंग फाना फगतपा हाइबसी मतम खरा तांगना थोई लोइनना फगलंगनबगीदमक मतम खरा सांगना चंगी अदुबु फिबम खरदी फागलक्तुना ममित पांगबा या काथोकपा अमदि खोंखुट लेंगबा ngamle महाक हॉस्पिटल असिगी ICU दा लेरी जन्मेजोय हॉस्पिटल असिगी डॉक्टर सिंगना यामना कन्ना लाइंग चथरिंगेगी मरक असिदा था असिगी तरादा इमुंग मनुंगी मियोइसिंगना हॉस्पिटल दा लाखिदबग लोइनना हौजिक फाव थीब खंगदना लेरी हैरी मसिना मरम ओरगा डॉक्टर सिंगना मखा ताना लाइंगबदा खुदोंग चादबा कया मायोकनरी महाकी हक्चांग की फिबम अदुगी मतांगदा इमुंग मनुंगा खनगदबा अदुसु थीब खंगद्रबनिना अवाबा कया अमा ओइरे हैरी हिरम मसिगी मतांगदा हॉस्पिटल ऑथोरिटीना इम्फाल पुलिस स्टेशन दा रिपोर्ट अमा तौबगा लोइनना महाकी इमुंग मनुंग थिदोकपिनबा खंगनख्रे हैरी सौंबुंग अवांग लेकाइगी मियामनसु महाकी इमुंग मनुंग थिदोकपदा मतेंग पांगबिदुना जन्मेजोइबा मखा ताना लाइंगबदा मतेंग पांगबियु हाइना मखा ताना हैरी अमरोमदना राज मेडिसिटी हॉस्पिटल लाइंगदुना लेखिद्रबदा खेलमन जन्मेजोय ICU दा सीद्री हाइजनदुना मतम कुइना थमजिलगा नमदुना नमथाक तौदुना सेल लौदुना तिंगहल्ले हाइदुना पेंदबा फोंदोलुदुना सौंबुंगदा नहान वाकत मिफम चथग्रे इम्फाल ईस्टकी लमलाई एसीगी मनुंग चन्ना लेरिबा सौंबुंग गेट कम्युनिटी हॉल दा मियामना वाकत मिफम अमसु फंगख्रे वाकत मिफम अदुदा सरुग याखिबा तखेलेंबम जन्मेजोयगी लोइनबी सुनीताना फोंदोरकिबदा सीरबा मपुरोइबाबु ICU दा थमदुना कयाम कुइना सेल लौखिगे हरिबनो सही असिगी नवेंबर 19 दा तखेलेंबम जन्मेजोय चही 85 पोकपाती इराबोट मकोक ngawi haiduna North AOC da leiba ras medicity da laing balaki numit adu da mahak BP stroke ni haiduna CT scan loki numit adugi mahak hospital adu da leina baharap kodagi makata na leitharakibani numit humni leraga mahak masa wai tumba yade harbadagi awaba pothana bani haiduna hidak ama mangonda kafki hari हिदाक अदु हे कापखिबगा नोंयाई मतुंग पुंग 12 दा अदुमक तुमदुना लेखि मदुगी मतुंग दा महाक हौगलकलबदी डॉक्टर ना पाउ पिरो हाइरमखि हाइरि डॉक्टर ना सीटी स्कैन लौरो हौजिक ऑपरेशन तौदबा यारारोय हाइदुना नमदुना खुतुकता ऑपरेशन थिएटर दा पुसनखि हाइरि मदुगी मतुंग दा ngahak ICU दा पुसनखि नुमित तरुकनी लेरबा मतुंग दा ICU दगी अमुक पुथोरक्तुना मियामगा पुनः लेमिनबा मतुंग दा अमुक ऑपरेशन तौरगा ई फत्तबा लौथोकननबा पाइप अमा हापकी हैरी पाइप अदो नुमित 19 लेरगा नर्स अमना अमुक लागलगा लौथोकी हैरी मदु लौथोकीबा मतुंगदगी महाक वखल तादबा वारी साबा यादबा सोर होनबदा वाबना चिंगबा कया अमा लाखी हैरी मदुदगी महाक अमुक हना डॉक्टर ना हाइबदगी ICU दा अमुक पुसिनकी अमसुंग नोंगमदा लुपा लिसिंग 30 दगिना 30 मापन फावबगी बिल सी नोंगमगी ओइना पिरमखी नोंगमदा हिदाक मसक अमा फावबा उहंदे फार्मेसीगा ICU गे रूमगा यामना थंगनन लै नोंगमता हिदाक असि कापकनी हाइबगी उलकपसु लेते बिल सेंगबा मतमदसु येतनबा कया मरुम हेगेक थोई असिगुमलबा राज मेडिसिटी हॉस्पिटल गे डॉक्टर सिंगना करिसु खंगजदबा अखोइदा तौरिबा थोंग असि यानिंगदि हिरम असिगी मतंगदा मरि लेनबा सिंगना येंगसिनबियो हाइना जन्मेजोगी लोइनबि सुनिताना थमोइसोंना पाउमिसिंगदा पाउदोंखि करिगुमबा सिरगसु सेंगना हाइबिरो येंगबा ngamlaroi hairagasu atopa hospital da refer tobiro haina haijarubadasu numit tarukni yengkisi hairaki tarukni leragana amok khomni amuk yengkisi hairaki loinabi tisunitana numit marini mangani gi mamangda sire haibasi khangle adubu doctor na sidri haiduna ICU da adumak thamli nakhoi bill senglaba matungda anaba silobu yagani hairaki loinana ras medicity hospital gi thong asida pendaduna makhoina leikhidraba janmejoy gi haksang adu lodana wakat mifam adu chathabani haina pawsina makhatare Singju festival pangthok tanaba khanghalakle चलिबा थासिगे अरोइबा सरुक्तगी मथंग चही हौरकपा फावबदा इम्फाल वेस्ट की मफम अमदा पांगथोकनी हाइना थौरांग तौरिबा सिंगजु फेस्टिवल असि पांगथोक तनबा KCP पीपल्स वार ग्रुपना मरी लेनबा सिंगदा सेक्शन वा थमलगली कंगलेपाक कम्युनिस्ट पार्टी की सेंट्रल मीडिया कोऑर्डिनेटर सेक्रेटरी लेनिन मैतेना थौरकपा चेरोल अमन हाई कंगलै पोवारीदा युमफम ओइरगा इंडिया की मायोक्ता निंगतम लांजंग अमा निंगतम लाल लाउरिंगेगिदा चेरक असिदा अखोइगी चौखटपा मानबा तुहट पिरब खुनाई असदा इरांगी नोंजू अमा लाकपा उरी खुनाई असिददी अखोइगी मांगसिलगलबा पुरुप असिगी सीरबरा नत्रगा हिंगलिबरा हाइना खंगना लेरिंगै चिरक असिदा लाल नंगलरोय मतागुम कुमपुबा कुमई इरांग मेला नत्रगा फेस्टिवल पांगथोकपदा कंगलैसा सिंगना पुनिंग थौगटपगी ममी तारिबा असि लेबाककी ओइना लाइबक यामना थिबा वाफमनि कंगलैपाकता खुसेमगी ओइबा फेस्टिवल नत्रगा इरांग कुमई पांगथोकपा मतम पुंबगी ओइना याररोय मेला हाइबसी हिंदू सिंगदा पाक्तकनना तौई संस्कृत वाहिदगी थैदोरकपा वाहिनी इंग्लिश की तामदना फेयर हाइबनी
मसी मितौ तंबत नतना इंडियन कल्चर कोलोनियलिज्म की लालोंग अमनी हाइना कम्युनिस्ट लालोलोप सिंह यूनाइटेड फ्रंट अमा ओरिबा पीपल हु आर ग्रुप मार्क्सिस्ट सेंटर न लौदब ngamde हाइरी मेला हाइबा ममिंग दगी हौरगा नुंगी ओइबा इथेल याउना कंगलै पाक्ता तौरिबा इरांगी कुमई मओंग सिंग समलपदा गैम्बलिंग नतबा लिचत चफम अचौवक काखल अमा ओइबत नतना मौंग नहा सिंगी ngawpham sanai yunaifam amadi mayum makai palaba mioi kayagi lamchat naidaba thabak thong kya chathafam oire hari irang kumai asigi mapuna apam apamba tawdana maung naha amadi nupi macha kayabu restaurant natraga mayum da natraga hotel kayada book torga sexually exploit tawugi mami kaya tarakli haina maral siri Jerola sina makata na hai mela dagi lakpa ayamba income sing asi chadar humda di kanglai pak ki wangmada chatkiba ngakani Masina khunai asida economic socio culture da exploit tawri haibada thoina haiman mathuglar kumpuba sayon kayana lekteng oiduna kanglei miam da mitrang kaithel oina khut haibagi mela hodoraki makha tarakpada oina jwar sanabagi kanglon hodol aba matungda amuk lebak miam da fajaba wakhalon da yumpham da maming thonduna singju festival hodoropasi khongbu amana amuk kaukha mela khongbu amana amuk tharoi mela khongbu amana amano paknam festival haina Matang matang sum satharak pana soibom festival matang manau soidon festival thorok loi hainga leiti kunai asi chahi choppa festival natraga mela wat balebak ama oire haibada yeningai leitrabo wafam amani kunai asi gi chanarol gi irang kumhaina thokhan ba akai ba amasung imung manungda irang thoktuna yumban kaya yum kainaba nupi angang ikai piruk khumnaba kaya bu mungpam oirakpa longnam lang thaktuna nupi macha kaya bu leisabi oihandre larik laisu amasung Kunai gi chawkhat parom da changchin bagi mahuta irang amadi lamchat naidaba lambi rom da pusin batanatana irang kumhai mela ase mahoksa gi leijaram balam da masigi chanabida ahong ba itil kaya pi haina jerolo sina makhatari Dai in harness ki scheme gi makhada ayaba pi khre hari Manipur government ki dai in harness scheme gi makhada chada kun gi norms da thajin gitaba Proposal application sing state cabinet na ayaba bikre hari press na phangba paung hai Manipur government ki joint secretary DPL Bikram na ngarang thador po order aman hai Department of Personnel na ing sok lising ani tara toruk me gi tara ga ni thoi da thokpa order amagi matungina Manipur government ki tonga ba department sing da dai in harness ki scheme gi makha da cha da kun norms da ing lising ani tara ga taruki November tara mathoi phawgi manungda tha taruk komthok tuna Department of Personnel the application proposal thajilak naba kangan ki matam maduda thajilak liba proposal application sing pending leramba adu chahi asigi November 13 da pangthok ki ba state cabinet ki warep aman ayaba pikre hari Aadhar account link tobugi matam sangtokre Aadhar number ga bank account sing ga link tongnanabi aroiba matam tha ahum sangdolaga March 13 thoi phawbada oiragani haina ngarang government na lauthokre Mamang the digit tarani thoi leiba unique identification number ga permanent account number pan amasung bank account single link tobugi aroiba matamasi December gi 13 thoi oirambani adubu government na mamang gi chayolda pan link tongnabi aroiba matamasi March 13 thoi phawba sangthokibani Handak hawkiba numit kharani asida matam chadana tarakiba nongna maram oiraga Imphal West ki mafam kaya da paktakna na khawdoklaga yeinanaba thamba phau kaya amanga ta thokliba sida Manipur government ki maikai digi phau gi lopo sing da pangba yaba mateng pangbiu haina appeal tawrakli Imphal West ki manung chanba phayeng maikai da leiba Maharani lokol Samba lokol Sanjenbam lokol Taren Pokpi Sanakul lokol na chingba punna Haujik lo pari humdrarong gi changda khawdokloga thamba phawbom sing nong na maram oiduna manghan khre hairi pawmi kharana ising thumjin duna manglo bolofom da chatuna yengchalubada mafam adu da leramba lomi sing na hai handak ta kiba nong aduna maram oiraga phayeng mai kai rom da lo pari humdrarong gi yeitokloga thamba phawbom sing khawdokloga thamba phaw sing ising na thumjin duna amanga ta thokre hairiba yeithoktana thamba phawda yeithoklaga labuktagi lokhatana thamba khawdokloga labukta thamba khawraga labuktagi pukhatriba bora chawngarong gi changsu ising da thumjin duna mangkhre hairi handaki chahi asi da lomi sing na ichaw kayarak tangkak kaya thokna thengnabadagi hana amuk hana thaba phawsing isingna hatkibadagi yam wana honaduna August thada yamna thengna phawasi hunbani asumna yamna wana hullaga horokliba phawsing asi loklamdai da nongna amuk hana mangan basi da lomi singi oinadi yamna thomoi sokpa wafam amani maramaduna
mari leinaba Manipur government ke maikaidigi amang ata thokraba kaya sibu mention biba asida natana kariguma kharatang orabsu paikal haningi hena lomising na makata na phungdoruki yingsin bada yaukiba hanagi Phayeng gram panchayat ki pradhan Angom Gurjender na hai mamang dasu ising thomliba lofom sing asi phau thaba matamda ising thomjinduna amang ata thokrabani masigi maramdi lokol asida cheliba maglang turen asi makha maikaida yamna khuba amadi thenba maramna ising chenba ngamdana awang maikaida pathoktuna lobukta chinsinduna ising thumjinbana ni hairi maram asina tungda sigumba si thoktana ba government na mari leinaba singna ithei lokong na sing basingi pauthok chakthokna na ba honabiyu haina mahaki mieng chingchinna na ba wafam thamlaki BDF singi mifam pangthokadori All Manipur BDF Welfare Association sinduna BDF singi oiba mifam mama tha sigi tarataro ayuk pung tara taba matamda Manipur Press Club Imphal da pangthoklagani hari Association asigi publicity secretary na chirol asina makhata na hai mifam aduda Manipur da leiriba district khudimaki BDF amasung luchingba singna matam chana laktuna saruk yana na chirol asina hai PIS na maram oiraga district kharada honorarium phanglaga lemhoriba district kharada na phangdaba ahanba BDF lawkiba matamda same kiba rules and regulation RR semdo honduna regular post tahanaba Manipur government na taksinba amasung matam gachunaba honorarium phangnanabagi damakta BDF singi tonga tonga ba battalion ama thamba amasung association gi fund Bishnupur Urkhol amasung Jozabar district ki kaklaga lemhoriba district singi kakliba asigi matangda mifam ase khanagani hairi jerol asina makhatana somna hairi Hauzik mathangda muk sanabagi pau pizari Manipur na Meghalaya gi run komapan mangjing thadana chali hari Mr. Khambagi overall team champion oikiba Manipur police team harau taramna okre Northern Crown Club amasung AIM Khabam quarter final changre Manipur gi Wushu team su Jammu amadi Kashmir gi dama khongsan kre Manipur ki chess ki trainer sing Sanaroi Singh Imphal thadokre hari Olympic goal na aigi aroiba pandam ni haina Mary Kom na phongdokre Nupi boxing na offer tawba yaba khudimak MC Mary Kom na achieve tawre haiba asumna loba yari adubu mangarak world champion oikhrabi nupi boxing legend asina khwaidagi khorang liba se malem gi sports ta Olympic gold medal phangbagi mingchat aduni hari Olympics ta han boina nupi boxing haudokiba London Games 2012 khaktada Mary Kom na Olympics ta sak utki mahana kilogram 58 ge kanglupta kakatuna games aduda compete tawkibaga loinana bronze medal lawki mahakna pamjana sanariba kilogram 95 ge kanglupki mathakta sanaba haibasi arubani haibasi mahakna tungde yajaki kilogram 95 gi weight kanglup asida mahakna world title manga lawkibani adubu weight kanglup asigi Olympics natraga Asian Games ta yaudaba maramna weight hongdoktuna sanabataki adum oinamak International Boxing Association mathang chahi gi Asian Games amasung 2020 da Olympics ta kilogram 49 hapjinanabagi oithokpa yabagi matau amada wa khanarakpada Mary Kom na anova samadi lagli Manipur gi icon aduna IANS ta hai haujik somhak Olympic gold lowdri Olympic gold lowba haibasina mahaki aroiba pandamni haina mahang haiki ngasigi damakta di Diamond Radio na pijaba nungtigi phongniba pauche gi maroiba pau khra miyamda pijaba matang asida loisinjari ngasigi damakta di matang asida good morning Diamond gi thorum se loisinjare thorum pangthok chakibada soikiba pakhomjabada lankiba tabiriba sing saru gabi giba punamakta pakhomjabada dongi thamoida nungaitaba karigumba wahayota yaukrabati ngapigani hena fajaba radio channel ama oinanabagi damakta adomna Diamond Radio channel bo sogati miyamgi damakta leijariba lepchariba radio channel ni adomna mirai biganu adongi hakchangi saruk amani imungi saruk amani khanbiu khurumjari